Itaw, kaidarogi lubuk mapan sida phamlaga leisibo. Lao, phausaru si kaino. Mase pham nate. Thawai mang pham ne. Pura kaisumsang ne, kaisumsang. Karino ne harisibo. Ai imung manung pomnamak. Lopam sidagi tholakidre. Thawai mang khrabade. Era, karino ne harisibo. Thanglaba lopam sida mo hidak loina sairibani. Adu ai puk thanna sarga hujikta laibane. Ai modani karisu tawdena. Adu ni ne bhai. Adu khallaga sanglubani. Ai imung manung amata tholakide. Ai diya mikire makhogi khanbada. Karino tok yamna kiriba dubo. Ai hekta sanglaga yengno kese. Ai ichimasi punjinkre. Chaba thakpa amata yagidre. Aigidi khongsu khutsu amata lengba yagidre. Aidi marum kokpa ngamdre. Aigi icha isu karamna sandogani. Itaw, nang haiba sumame. Mafam maduda anubo hida ama sairame. Huish, adudi mui sairiba hida adu. AcrossX soidana oiramgani ye. Lao, mafam basida koi thuna salaurase. Selo, GSB gi AcrossX lakle. Selo. AcrossX na tawriba mathawsing phau pambi bu chupthokpa ngamba wahik pu mapung fana ngakthokpa ngamhalli ahanbada wahik ki makhong makhut lengba ngamhande ani subada wahik ki chaba thakpa lefhanduna phauda amang ata thokhande ahum subada wahik ki marum kokpa chada nauda santokpa ngamhande Akuppa marol gi damak AGRO gi pijariba contact number 9077717133 da call amadi WhatsApp ki khuthang da pau fawirao